Manipur da conflict thokraba matungda drug trafficking gi mayon asi Mizoram state da oikrai aduga more degi Churachandpur da drug marang kaina yauraklaba matung khwaidigi chaithing phangba mafamna Bisnupur district ki kwakta na oire haina Chief Minister Yumnam Khemchana phongdokrai Wafam asi Social Welfare Department sinna palopa International Day Against Drug Abuse and Illicit Trafficking lisingani kunga taruki thauramda phongdokhibani Konung mamangda laiba City Convention Center da pangthokiba thauramadu Chief Minister Khemchana makha taraduna drug ki chaithing chawna nanglaba kwakta khulgi lupsing na thamlakhiba report paladuna khulasida laiba nahacha da humfutarati drug sisinai tangai fadana sel laitaba nahasingda sotlaga drug chahanbagi wafam laire madugi mathakta kwakta dagi moirang amadi akoibada lansilaktuna drug ki akiba henjilakpadagi tuwan ba agency na fanaba kana hotnai fawasu leptri haina paudamki drug free oiba khunai ama oisi hairabadi mipum khudimaki achoba thodang lei haiba wafam CM na thamladuna police nap social welfare department amadi tuwan ba agency khaktana thengnabana lamdam asi drug free ohenba ngamloi haurakliba ha singna yari makhai drug tagi lapthok naba laik lakshu amadi sana khonabada mai onsinsi haina appeal tawki Manipuri conflict situation se thokraba matung drug traffic se maximum asoba volume se Mizoram nongtam divert to mai tawi aduga bachit chana bala kosina more degi PMJSY na semgi balambi Churachandpur taba adu yorakan da Churachandpur sida marang kaina phangna masigi setting si khwaidi nangnaba Manipur gi kwakta na phangba ho kwakta gi seso NGO ma'am Aigdalami, Wari Sauda, my assessment that maybe 70% of the youths drug seasonary. Aduga, our drugs masa karwadori singsina. Case the labor daba, short lagaba bizare. Paisa ko na piu, sawai. Drugs season bagi lana suyawi ba kuisida. Kwakta solo kusina moyang lanjali, merang lanjali ko degi ko bi thanga ubi lanjali.